MS Purnima Enterprises presents Khapri International Manipuri Short Fiction Film Festival 2021. Organized by IPAK Films Production Manipur under the Aegis of Film Forum Manipur. Achauba MAIPA khudingi marumda chungsinnaba matik chaba ko kharagi tangai fadabale. Khapri International Manipuri Short Fiction Film Festival 2021 Manipurda amukta pangthoktriba Film Festival makhalamani. Festival asigi ikai khumnazariba Chairman Sir S. Manaoton ga unabagi tanjama lauzari. Hujiksi malemgi apa pumna makta koi COVID ki laisit na meramoidna miyamsi angak papamna amukta oikidri mongda yamna wana bagi phibam amada lei koi gi iramdam Manipur dasu amadi Manipur gi akoibda laiba tongan ba mafam sing dasu asigi laisat chi yawtana ekoi si thongna tamba ngamdaba yamna nungnangwa makhangi chirol amada lei maroina film industry amadi kalagi lamda laiba artist sing ayamba COVID ki laisat china maram moidna koisi topom khangdaba yamna anam mahachuba yamna tanthaba makhangi punchiro lamada lei ada sigumba koigi tongan ba yamna resourceful loiba wakhalon puthokba samaj ki asoiba kya bu thin duna tappa ngamba tongan ba moral piba ngamba film industry gi amadi tongan ba kalagi pothok kaya ma chat leptana leibasi koi lebak sigoina koi giramdam sigoina chobu mangja ba moy koi giramdam si da tongan ba issue kaya ma lei hai bi issue mayam sigi horok phamsi aikoi amaga gi marakta pau phawdok na bawat pa wakhalon tinata ba amadi migi thawinsin hai ba hiram khara sidagini aduga karigo matam da su nganga da wada khajikta nganga da yamna ka henjin ngangba nganga da waduna yamna likna ngangbadagi ngangi ba wafamgi ahen ba hen da ba masida misunderstanding thokna ratna lebaki irang oi su lei aduna matang swaida film industry gi chilinau sing pullaga covid laisat sina nei happy raba mayam sigi maroina anauba filmmaker sing puning thogat chaboina sigumba kala sigi medium da chacharaga lebaki waraba pumpham sida thamoide khajiktang su anauba sama piba ngamgadra haibagi pandamda sigumba festival ji sinjabani aduga loina na short fiction film festival sida aina chairman na moina interest luxury bagi maramdi aina mathakta su panjakriba wa singangpham thokpa changdi hen ngangba kaya ma yaurpadagi amasu ngangoi doba nganggadoba haibasi matang jana sinnadabdagi koigi lamdam sida irang mayam ama thoklakpasida wakhal yamna munna khallaga yamna sangba episode amagi wari singul kaya do tena minute kharada phongdokpa ngambagi matambu yamna likna amadi mamalai na sinnabagi sima khudam changdamsi Manipurda amadi Manipurgi wangmada laikhraba Manipuri singi thamoida masigi matausi tambaga masigi wakhalon sida laibak sigi dama wa khajikta ngangba wakhalon mayam ama phongdokpa ngamba adugumagi wakhalon du pamjabdagi short fiction film festival sida khut hajarapani aduna sigumba film festival sida mayam pudamona saruk yabiraga haiba film festival sida yaurakadur film mayam si yengbiraga amadi neinabiraga koigi iramdamse khajiktan oirabasu malemgi lebak ataidagi atai hiram kaya amada mangjin thaba amadi lebak kayamni mamangda yamna tomthin nganba amadi yamna tanjaningai oiba mikok thongba adugumba mithoi mihenba mi kaya ama puthorappa ngamsen nuaidana amadi ekoigi yamna tusonna na hingiba koigi iramdamse yamna chauthokjana koigi chahi lishin kayagi yamna ningkhatamna ijat leina mating leina palamba adugum makhangi yam chauthokjani ngai oiba puari gi liklamdo no honana pal hongna ratana
ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯁꯥ ꯑꯃ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝꯁꯤꯕꯨ ꯆꯥꯎꯈꯠꯄꯒꯤ ꯃꯥꯡꯂꯣꯝꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯌꯥꯎꯁꯤꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯅ ꯈꯥꯄ꯭ꯔꯤ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯏ ꯄꯥꯛꯍꯟꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯕꯤꯔꯒ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯔꯤ. Thank you, sir. This is Khapri International Manipuri Short Fiction Film Festival 2021. And you can even use a mobile camera for an entry in this festival. So, you are all welcome. Main sponsor MEIPA Venue. Sponsored by OINAM ROMEN. Co-sponsored by Eteen Computerise Eye Testing and Eye Care Center, Thoubal. And Northeast India Security Service Imphal. Online media partner IPAK Media.